Ahanbada online Manipurgi ayuki pau mi ing tabiriba pumnamakpu thoilai shomna khurum Gari accident thokpadagi Asok Apan nangkhre. Ngasi ayuk Imphal More lambi paringgi Thobal districtki manung chanba Waithauda gari accident thokpagi thodokta mioi khara Asok Apan nangkhre hairi thodok thokphamgi manak nakpa mioi singna phongdorokpagi matung inadi thodok aduda car registration number NL01P9202 amadi MN01AX3745 amangata thokibaga loinana gari sing aduda tonglakpa mioi sing aduna Asok Apan nangki soglabas ing manak nakpa hospital singda pukhatuna laikanakre thodok thokphamda security kangbu sulaktuna yengsinbagi thabak chathaki adumoinamal hauzik phawbagi oinadi soglabasing mioi sing adugi chapchaba masak mamingdi press na phangmangamdri India gi airspace ta Pakistan gi airlines paiba thingkre India government India gi airspace ta Pakistan gi paiba thingna bakhangan ba hokre khongthang asi Pakistan da base tawba terrorist singna Jammu and Kashmir gi Pahalgam da terror attack chathaduna mioi kungataru hat khaba matung Islamabad na India Airlines sing Pakistan gi airspace ta paikiba thingkiba sigi paukhumoina New Delhi na lokhalakba khongthang amani hairi India government gi anoba khongthang asina Pakistani Airlines sing na tangai fadana South Asia country sing na paiba matamda China natraga Sri Lanka gi airspace ta paiba tabani haina source asina phongdokli adubu Pahalgam attack tawkhraba matung attack tawrokpa yai haina khanbadagi Pakistani Airlines sing mangjongna India gi airspace sing da paiba lepa haukrabani official source amana phongdorokpada Pakistani jahaz sing India gi samudra gi hidangfam sing da su changba thingadabagi wafam su khana bhaukre hairi Malik Arjun Kharge amasung Rahul Gandhi na Pahalgam attack mari leinana parliament ki special session kauna ba PM da chithi ikre Opposition Congress Party na thasigi kungani thoi da Jammu and Kashmir gi Pahalgam da terrorist sing na chathaki terror attack ta mioi kungataruk sikhibaga mari leinana Congress President Malik Arjun Kharge amasung leader of opposition Rahul Gandhi na tongan ba chithi sing Prime Minister Modi da iduna Parliament House animaki oiba khanaba sitting kaunaba khangan khre hairi Congress President Malik Arjun Kharge na PM Modi da iba chithi aduda famgadariba Parliament ki sitting aduda apunbagi oiba terrorism gi mayok da punna lepmina duna nation asina terrorism gi threat sing thengnabagi waref amalauba tangai fade hauziki pungpham ase dai khoi ama to oina terrorism gi mayok da lepa tangai fade Opposition na thazai asuk luraba tanja asida thubada Parliament ki akhanaba sitting kauba tangai fadaba dugi maru oiba du thamli sitting asina Pahalgam terror attack ki mayok da ikoi punna lebli haiba utpaga loinana apunba waref lauba chungani haina phongdokli Amarom da opposition leader Rahul Gandhi na PM Modi da iba chithi aduda PM Modi na thubada Parliament ki house anigi special sitting sing Kobiduna India pummana terrorism ki thawong akan mamong yaning daba utli haiba uthokpa chungani Laiba asina su amata oina terrorism ki thawong sing condemn tawfam thoi aikhoina thajai Jammu and Kashmir ki Pahalgam attack mari leinana Parliament ki special session korakani miyam gi mihut singna terrorism ki mayokta amata oina lebli haiba utpa chungani Maram asina Parliament ki special ama kaubiu haina chithi aduda palli Pahalgam terror attack NI gi ahanba investigation da local terrorist ani chenai haiba khangmangam kre Jammu and Kashmir gi Pahalgam da laiba tourist spot oiriba chingdum amada thasigi kungani thoida terrorist singna chathakiba terror attack ki thodokta mioi kungataru hatkiba amadi mioi kaya ama so apan nanghankiba thodo adu National Investigating Agency NI na ahanba oina thijinba matamda terrorist sing aduna Baisharam asi security force sing leitaba amadi gari sing changba yadaba mafam oibana makhoigi attack ki sport oina khankibani haiba khangmangam kre terrorist sing na hariba location asi khankibagi maramdi mafam aduda security force ki rescue operation tap kani amadi mi yamna hatpa ngamgani khanbadagini haina source asina makha tari amaromda NI gi makha taba investigation da Pahalgam gi thodo aduda local gi mioi ani adu Andanagat ki Abdul Guri amasung Sopar dagi Asif Sheikh senai haiba khangmangam kre haina source asina makha tari NI na local police na pirakpa sourcing da yumfam oiraga makha taba investigation chathaba leptri Pahalgam thodoki investigation tawriba NI team aduda Inspector General IG level officer rank amana luchingduna Jammu and Kashmir police singna chawna mateng pangli matam gi matungina thodo sigi makha taba investigation asi Federation Anti-Terror Agency na pirakpa yabagi othokpa su lei hairi source asina makha taraduna hai Pahalgam terror attack aduda Pakistan amasung Kashmiri terrorist sing aduna lam koiba lakpa sing aduda attack chathaba matamda makhoina ubliba handmade sing da camera panduna attack sing adu film namkhibagi khudam changdam sing lei hairi Chathakiba attack aduda terrorist arrest amadi ani na local sing aduga manga amana foreigner oirangmani haina thajanari makhoi sing asi TR of
overgroundꯗꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯦꯇꯦꯛ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯥꯡꯖꯧꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯦꯃꯣꯐ꯭ꯂꯦꯒꯀꯤ ꯐꯤꯖꯣꯜ ꯑꯃꯗꯤ ꯄꯥꯊꯥꯅꯤ ꯁꯦꯠꯇꯨꯅ ꯕꯥꯏꯁꯣꯔꯥꯝ ꯆꯤꯡꯗꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯃꯦꯔꯤꯀꯥꯅ ꯁꯥꯕ M4 ꯀꯥꯔꯕꯥꯏꯟ ꯑꯦꯁꯣꯜ ꯔꯥꯏꯐꯜ ꯑꯃꯁꯨꯡ AK-47 ꯔꯥꯏꯐꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯅꯣꯡꯃꯩ ꯇꯣꯛꯅꯤꯡ 50ꯗꯒꯤ 60 ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯪꯕ ꯉꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯇꯨꯡꯗ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯅꯛꯄ ꯔꯦꯟꯖꯇꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯥꯔ ꯑꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯑꯗꯨ ꯃꯤ ꯈꯟꯗꯣꯛꯂꯒ ꯀꯥꯞꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯊꯝꯈꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯏꯟꯗꯤꯌꯥꯔꯣꯝꯗ ꯂꯥꯛꯈꯤꯕꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯕꯣꯔꯗꯔꯗ ꯂꯩꯕ ꯆꯤꯡꯌꯥꯡꯗ ꯂꯥꯛꯂꯒ ꯖꯝꯃꯨ ꯔꯤꯖꯟꯒꯤ BSF ꯑꯣꯏꯕ ꯂꯥꯏꯐ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ LOC ꯗꯒꯤ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤ ꯄꯥꯀꯤꯁꯇꯥꯅꯤ ꯇ꯭ꯔꯨꯞꯁꯤꯡ ꯇꯣꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯃꯐꯝꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯟꯐꯤꯜꯇ꯭ꯔꯦꯠ ꯇꯧꯈꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯤꯡꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯁꯥꯎꯊ ꯀꯥꯁꯃꯤꯔ ꯔꯤꯖꯟ ꯌꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔ ꯑꯦꯇꯦꯛꯀ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔ ꯑꯦꯇꯦꯛꯀ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯍꯌꯦꯡꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ NDTVꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯋꯥꯔꯦꯞ ꯂꯧꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯀꯃꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯕꯤꯅꯦꯠ ꯀꯃꯤꯇꯤ ꯑꯣꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 12:30 ꯇꯥꯕꯗ ꯄꯥꯡꯊꯣꯛꯅꯕ ꯌꯥꯏ ꯍꯥꯏꯅ ꯃꯤꯐꯝ ꯑꯁꯤꯅ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛꯀꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄ CCSꯀꯤ ꯑꯅꯤꯁꯨꯕ ꯃꯤꯐꯝ ꯑꯣꯏꯔꯒꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯧꯈꯠꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯕ ꯌꯥꯏ꯫ CCSꯀꯤ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯦꯕꯤꯅꯦꯠ ꯀꯃꯤꯇꯤ ꯑꯣꯟ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯐꯤꯌꯔꯁ CCPAꯒꯤ ꯃꯤꯐꯝ ꯑꯃꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯌꯥꯏ ꯊꯪꯕ ꯂꯧꯔꯒ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, ꯌꯨꯅꯤꯌꯟ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤ, ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ JP ꯅꯟꯗꯥ, ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟ ꯌꯥꯎꯅ ꯑꯇꯩ ꯁꯦꯅꯤꯌꯔ ꯃꯤꯅꯤꯁꯇꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯀꯦꯕꯤꯅꯦꯠꯀꯤ ꯏꯀꯣꯅꯣꯃꯤꯛ ꯑꯦꯐꯤꯌꯔꯁ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯃꯦ 3ꯗ ꯃꯤꯌꯥꯝꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯀꯦ.ꯑꯦꯁ. ꯑꯊꯧꯕ, ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯦ 3ꯗ ꯃꯤꯌꯥꯝꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯑꯣꯟ 2 years of ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁꯇ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯄꯤ-ꯃꯄꯥ ꯑꯣꯏꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯌꯦꯛ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯏꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯕ ꯀꯌꯥ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯉꯁꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯛꯂꯤꯕ ꯃꯦ 3ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯒꯤ ꯑꯈꯪ-ꯑꯍꯩ ꯑꯃꯗꯤ ꯋꯥꯉꯥꯡꯂꯣꯏ ꯀꯌꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯒꯅꯤ꯫ ꯃꯦ 3ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯁꯤ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯤꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯇꯛꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯃꯌꯨꯝ-ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯕ ꯉꯝꯗꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥ-ꯆꯩꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤꯕ ꯋꯥꯐꯝꯅꯤ꯫ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯗꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣই ꯈꯟꯅꯐꯝ ꯊꯣꯛꯏ꯫ ꯃꯤꯐꯝ ꯑꯁꯤ ꯑꯁꯣꯏ-ꯑꯉꯥꯝ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯄꯨꯂꯤꯁ, CSO ꯑꯃꯗꯤ ꯂꯨꯞꯁꯤꯡꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯊꯥꯖꯕ ꯊꯝꯂꯛꯇꯕ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯋꯥꯀꯔꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯕ ꯂꯩꯔꯛꯇ꯭ꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯅꯕ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄ, ꯆꯥꯎꯈꯠꯂꯣꯟꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯐꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯜ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯏꯔꯕꯁꯨ ꯄꯥꯟꯗꯝꯗꯤ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯄꯥꯟꯗꯝꯗꯤ ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ, ꯃꯤꯑꯣꯠ-ꯃꯤꯅꯩ ꯂꯩꯇꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯗꯤ
patriotism amasung nationalismgi ihul iroinaba asengba luchingba oigedabani masida thajaba thamduna miyamna chahi manga khudingi legislative assembly constituency humfuda mikhal pangthoktuna mihut humfu khanduna chahi manga gi hak pumnamak sinaduna lengaklongi thogai pangba matamda maraibak amadi miyamgi yaifanaba honabagi mahuta makhoi khara khaki amadi imung manung mari mata khangna chanaba amadi michang sangga leiba miyoi khuzok kharagi pukai langai chonaba honabana makhoigi machat oiduna lakli masina maram oiraga miyamna makhoida thajaba thamluwa party amadi politician singi mafamda leirakhiba thajaba sing nongmagi mangsilakhibani adubu manipur democracy chatpa india gi saruk ama oirubadagi democracy da thajaba thamduna lengak pathap ki kanglon gi manungda general election da pamda saruk yaduna chahi manga gi hak sinabada saruk yaduna leirakhiba adu politician singna miyam gi mayokta leirakhiba gi saruk ama oina haukiba chahi 2023 gi May 3 dagi Mireibak macha illegal migrant chinkuki jo narco terrorist singna mitei miyam gi mathakta landa duna war crime chathaduna lan khudum channa honarakpa chahi ani mapung phajilagle Manipur thugainaba chatharakhiba loikham naidaba war crime asida lamdam asida leiriba political party amadi luchingba singna karisu tawba ngamdana uchi makhulda changduna leiriba si kari maramgino Maraibak amasu miyam gi punsi kannaba political gi oiba Lanjang chathabasu ngamdaba amadi makhoi gi party gi yamlaba worker sing thadok mayoknaba lantheng chathabasu leitabana makhoi gi mafamda maraibak nungsibagi uhul leite haibani makhoi sing asi maraibak ningba miyam nungsiba saba asengba politician amata nate haibasi mayek sengna khangba ngamle masina maram oiraga miyamna makhoi gi mayokta leiraknabagi maram oiragliba asi laibak thibani political party singe marakta maraibak ki oiba issue singda cooperation pinabagi mahutta amaga gi marakta Huna ngangnabagi chin kangjai chathaduna miyam amadi maraibak nungsiba sabada halengba leitri makhoi gi tat ki PR da miyamna amuka pangthaba tarabadi leiba asigi apunba saktam kaidonungda ngakpa ngamloi Manipur gi hauji oiriba phibam asida politician singna hena kiningai oiragli Manipur gi miyamna election pangthoktuna khankiba miyut singi marakta miyamna leinaba Honadrabadi makhoina puningba maikaida punaba hotnabada yaduna leirabadi leibaki saktam amadi miyamgi punsi kanba ngamgani thajade politician singda miyamgi thajaba manglaklabadi politician lengakpa leibagi wanthok leitabaga pangkhangnaраktuna lengakna ama miyamna ama aningbada maning tamniraktuna lo leitaba state ka pangkhangnarakani Haujik tholiba chahi ani fajilaklaba irang asida politician singna lawriba thodangda miyamna kham thengna pendaba leirakhibadagi politician singna ngangba wafam sing miyamna Mawalaudabagi fibamda leirakpadagi makhoi sing ubada til haubagi thakta leirakliba asina maram oiraga miyamga mari tatnaba fibamda leirakliba se afaba khudam ni laude